Happy birthday to you. Happy birthday to you. Happy birthday, dear Mama and Taina. Happy birthday to you. Happy birthday, Mama and Taina. Hi guys. Mayam ngasigi video asidi yamna special over video ne. Mayam na su title do ubada khangbiram lagani. Ngasi se March 11, aigi mama mayang lambam ongbi inaw tombi laima amasung aigi inaw nupi atombi mayang lambam chanu taina mabani gi birthday ne mabani no matang date chamana na poe ahan bada ai mama gi maram da khara haijage aina hek khangakpodagina ngasi phawbada ai mama na yamna wana ai bu yopirakpane अखोई इमुंग यामना वाना हौजरए हौजिकसु दुम वारी अखोगी अइना ममांगदा स्टोरी टाइम अमदा वारी लिजगिबदा मयाम निंबिबे यारमदि खंबिरमगनी अखोई दुम यामना वाना हौरए हौजिकसु वारी अदो अखोई ममाना यामना वाना होनाजरगा मचासिंगु लाइक तमहल्लागा खोलागा एटलीस्ट मयाम मांगदा थोकपा ngamnabagidama khonarapane aduna mama aibu tabangpansta pokpirambagi mama abu yamna thagachari Nachana mamang da lan kiba tohoy deba thabak mayam tokrabuzu apang manachana khalaga ngakpiyo mamagi mapom mitsida punsi nungsangna aiko mayambu ngak selaga kuina hingbi ko mayam gidang khanbada imung gidang khanbada mamagi oiba nungaiba isagi oiba saningba setningba khudingmak kathoga aiko gidamakta tobirakpudo ngasi nahaki numisidadi nahakna pamjaba thabak amatang orasu tobiyo mama aduga mama na tabangpan sa pukpirambagi aina mayam marakta hingba ngamjabane madugidamak mama bu yamna thagachari mapok khudingda mama gi machawana phangba oijake tabangpan sa leba mama khudingmaktagi athoibi macha khudingmakna Sigumba makhagi mama pame haiba quality khudingma mama da yaubane aduna aigi yamna lucky aina mama gi macha waina phangjaba aigi yamna laibak phabane sidagi hena laibak phaba haibado leiramlaroi hena khalle mayamna haine macha singna mama mapabu proud feel ohangadabane chauthok jaba pokhangadabane adubu aina hairi aidi mama bu aigi ima waina phangjabada aina oina chauthok jaba pokche Happy birthday to you again, Mama. Take the kaidana, kanna, nungaina, harauna, ako mayam ni marakta matam kuina sangna, ako ibugnak senduna lebiko. Thank you so much, Mama. Happy birthday to you. Hozigna, ay naupi atombi ni maram dakra haizage. Ay naupi ko atombi ze, mayang lambam chanu taina kawe. Atoma ze. Taina nang porak pada nang lorak pada ni ko si na saw ba hen daga name ni se ai now pi se pi ngai de yamna weight yamna poge yam noi na poe hoji sudum khra di noi ri ma do pi ngai de yamna ka have na po ba kan da pam ba kan de yamna ha eba yam wai ba do mama na thabak chatli ngai da aina khatang angang je loraga siga kano gaje shoulder ga loi chiktana khotana ma popagi admaina yamna wana yogle smile aina ma bu yoglakpagi aina ma bu yoglakpagi changda akoi mama na thabak halakpada mama haina kaute bida aingon da oina importance piraga dum le aduga tumba hogolakpada su mama na kaute bida chiche aina kauraga hogole adumaina aina ma bu ai cha dom na khalaga yoglakpane aduna happy birthday taina happy birthday nang hojikti chawrabnina khara exercise tawdana khotana body do khara fit oina pa tawrasi aduga aina thaina nang porakhibado yamna wana chawna porakhibado adana hojik achawa mi moraga phajana like paraga adugi laman singboina nangna phajana like paraga makok thongba mi mo oiro adu tadi Happy birthday to you again, Taina. Aduga, I just want to say
I love you mama, I love you Tana, I love you guys so much. Aina nahandagi mama ki birthday je kainoma special ama sum video tawning ba da kai tawzige na sum khanbada ai channel di recreation video na ayam poi benina aina mama ki pictures ka recreate tawge na khanba da mama da di husi ko haidok trima hasi video se yeng kan da ina khangdoi ne aina now pi da photo khra thar o thaina di photo le da di khra thar o na amani thar e ado mai su kya sendre do asengba amani yaure adu tawsar ke mayam yeng bio mayam ay mang da zo haizakre hojik su mu haige ai do phanek amaga phi amaga dam pujare eba yumdagi aduna adu dum chapmana na dum video ayam bada hanjan dum sachare dum mayam na waro biade mathang yum thokpada di phanek ahum mari pusalake aduna sigi photo sigi su ai leijaba phanek to sele phi ma ile purse ma paire aduga adum akamana no iba style this mine happen man adu nok cha givne adu mayam na si picture ji kamai tawge have to yeng bio si photos idadi agi minion nam lay bize minion ani lay je sengi je use tawre aduga mamai je mai je tumjan nai ne khange mai je tumjan nai ne ado akoi nopi gaina samana tumjan no photo kap ke ga hai ro mi si je tuna ai je tumjan naraga kap ki bane ado mayam na photo da kamai tawi yeng bio sigi pictures na mayam khoi male sari ne gi ne khoi ma jale sari ge da masam yam na pharame na hai ado hojik su dum khar di phari do hojik yam na masam do ke le do no yam kana yam dre ado le sari ge da yam me na hai ado phanek ama purit ama le purse ama pai re duga hai phet masam ga ji bindi lo ni su tra masam ga ji bindi lo le mana ji bindi lo laga nam gram ne do mayam na final picture kamai to yeng bio magi pictures recreate tawre ado ai no pe tum video gidi mana se ai gidi photos recreate tawdra ya ni dan haire ado na mai photos recreate tawdre ai na magi yum da gift ama ai gi no pe ku thang de gift ama pe han gi bane ado gift no nang gidi ya ni ko taina aduna video se matang sa dalo sila je maya video se lo fa mi bagi da mark thank you very much matang gi video da bunara se maya bye bye take care